ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯅꯤ ꯍꯣꯡꯒꯅꯤ ꯍꯥꯏ ꯀꯥꯔꯠꯇ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯝꯃꯒꯗꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯀ꯭ꯂꯕ ꯀꯃꯤꯇꯤ ꯑꯃ ꯄꯥꯔꯇꯤ ꯂꯣꯏꯅꯃꯛꯅ ꯋꯥꯔꯛꯅꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯅꯤ ꯕꯠ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯌꯥꯅꯤꯡꯕ ꯂꯩꯔꯗꯤ ꯅꯨꯄꯥꯅ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯀꯣ ꯆꯨꯝꯃꯦ ꯀꯣ ꯁꯤꯃꯗ ꯆꯨꯝꯃꯦ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯝꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯅꯧꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯦꯝꯄꯨꯇꯤꯅꯥꯎꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯃꯨꯛꯇ ꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯣꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗꯩꯗꯨꯒ ꯄ꯭ꯔꯣꯃꯣꯠ ꯇꯧꯋꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯆꯠꯅꯕꯤ ꯑꯣꯏꯔꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯅ ꯇꯝꯃꯛꯇꯣꯏꯔꯥ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤꯔꯥ ꯑꯗꯨꯒ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯀꯣꯟꯇꯦꯟꯠ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯦ ꯂꯥꯛꯐꯝ ꯊꯣꯛꯏ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯣꯛꯁꯦ ꯈꯤꯇꯪꯈꯛ ꯈꯟꯊꯔꯒ ꯋꯥꯍꯩꯁꯦ ꯉꯥꯡꯅꯁꯤ ꯁꯥꯟꯅꯁꯤ ꯃꯔꯝꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯑꯅꯤ ꯑꯅꯤ ꯊꯤꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯎꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯅꯨꯄꯥ ꯑꯅꯤ ꯍꯣꯡꯕꯒꯤ ꯌꯥꯕꯩ ꯃꯇꯥꯡꯗ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯥ ꯃꯁꯤ ꯈꯛꯇꯪ ꯈꯪꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯄꯣꯠ ꯆꯩꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯒ ꯋꯥꯏ ꯆꯥꯏꯗꯣꯏꯁꯦ ꯃꯌꯥꯝ ꯂꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯂꯤꯁꯤꯡ ꯂꯥꯛꯇ ꯃꯩꯇꯩ ꯀꯌꯥꯝ ꯂꯩ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯁꯦ ꯂꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯁꯤꯗꯩꯁꯤꯒ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯍꯥꯏꯅ ꯇꯁꯦꯡꯅ ꯊꯣꯛꯑꯒꯗꯤ ꯑꯗꯨꯗꯤ ꯑꯂꯥꯟꯕ ꯇꯥꯕ ꯌꯥꯏ ꯇꯥꯁꯨ ꯇꯥꯒꯅꯤ ꯑꯔꯦ ꯑꯩꯒꯤꯁꯨ ꯏꯆꯦ ꯏꯆꯟ ꯂꯩꯅꯦ ꯑꯗꯨꯗꯩꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯆꯠꯂꯤꯕꯗꯨꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯈꯛꯀ ꯑꯁꯤ ꯀꯃꯥꯏꯅ ꯁꯤꯗꯤ ꯃꯁꯥ ꯃꯁꯥ ꯇꯥꯔꯦꯅ ꯈꯟꯈ꯭ꯔꯦ ꯕꯠ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯀꯥꯔꯠ ꯑꯃꯗ ꯃꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯀꯥꯔꯠ ꯑꯃꯗ ꯁꯤ ꯄꯣꯠꯁꯤꯗꯤ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅꯕꯨ ꯌꯥꯔꯤꯅꯣ ꯃꯔꯝꯗꯤ ꯑꯁꯥꯎꯕ ꯑꯝꯇ ꯂꯩꯇꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯅꯤ ꯍꯣꯡꯒꯅꯤ ꯍꯥꯏ ꯀꯥꯔꯠꯇ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯝꯃꯒꯗꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯀ꯭ꯂꯕ ꯀꯃꯤꯇꯤ ꯑꯃ ꯄꯥꯔꯇꯤ ꯂꯣꯏꯅꯃꯛꯅ ꯋꯥꯔꯛꯅꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯅꯤ ꯕꯠ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯌꯥꯅꯤꯡꯕ ꯂꯩꯔꯗꯤ ꯅꯨꯄꯥꯅ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯀꯣ ꯆꯨꯝꯃꯦ ꯀꯣ ꯁꯤꯃꯗ ꯆꯨꯝꯃꯦ ꯁꯤ ꯆꯨꯝꯗꯦ ꯍꯥꯏꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩ ꯂꯨꯍꯣꯡꯕꯗ ꯎꯖꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯅ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯔꯝꯗ ꯍꯥꯏꯕ ꯔꯥꯏꯠ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏ ꯌꯥꯅꯈ꯭ꯔꯦ ꯌꯥꯖꯁꯅꯨꯀꯣ ꯕꯠ ꯁꯤꯒꯤ ꯇꯣꯄꯤꯛ ꯁꯤꯒꯤ ꯇ꯭ꯔꯦꯟꯗꯤꯡꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯌꯨꯠ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅꯃꯛꯇ ꯌꯥꯝꯅ ꯑꯉꯛꯄ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯒ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯅ ꯁꯤ ꯍꯥꯏꯅ ꯁꯤꯗꯩꯁꯤꯒ ꯅꯣꯏ ꯄꯥꯔꯁꯣꯅꯦꯜꯂꯤ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯕꯠ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯦꯁꯦꯖ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯀꯣꯃꯦꯟꯗꯣ ꯑꯗꯨꯁꯤꯡꯗꯣ ꯍꯥꯏꯔꯒ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯄ꯭ꯔꯃꯣꯠ ꯁꯨꯡꯇꯧ ꯇꯧꯗꯦ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯑꯩ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯦ ꯑꯗꯨꯒ ꯌꯨꯠ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗ ꯇꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯝꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯦ ꯑꯃꯨꯛꯇ ꯑꯅꯤ ꯍꯣꯡꯕ ꯌꯥꯏ ꯑꯍꯨꯝ ꯍꯣꯡꯕ ꯌꯥꯏ ꯁꯤꯁꯤꯡꯁꯤꯒ ꯑꯩꯅ ꯀꯔꯤꯝꯇ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯆꯤꯆꯦ ꯑꯃꯅ ꯂꯤꯡ ꯊꯥꯔꯛꯄꯗꯒꯤ ꯈꯪꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤ ꯈꯣꯠ ꯇꯧꯗꯦ ꯉꯔꯥꯡꯁꯦ ꯂꯨꯍꯣꯡꯕꯅꯦ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯑꯣꯏꯈ꯭ꯔꯦ ꯐꯖꯅ ꯑꯣꯏꯈꯤꯁꯅꯨ ꯐꯖꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯍꯌꯦꯡ ꯀꯣꯟꯅ ꯐꯥꯎꯗ ꯃꯣꯏ ꯅꯨꯡꯉꯥꯏ ꯂꯩꯖꯈꯤꯕꯁꯤ ꯃꯣꯏ ꯂꯥꯏꯐꯅꯤꯀꯣ ꯕꯠ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯑꯒꯗꯤ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯇꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯏꯪꯅ ꯍꯔꯥꯎꯅ ꯂꯩꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡ ꯉꯝꯗꯕ ꯆꯨꯝꯃꯦꯀꯣ ꯆꯤꯆꯦꯅ ꯊꯥꯔꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯄꯣꯂꯤꯌꯟ ꯇꯣꯞ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯑꯥꯔꯇꯤꯁ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯑꯥꯔꯇꯤꯁꯇꯨꯒꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯅꯦꯄꯣꯂꯤꯌꯟ ꯇꯣꯞꯀꯤꯗ ꯐꯪꯅꯕꯅꯦ ꯑꯗꯣ ꯂꯨꯍꯣꯡꯕꯗꯨꯒꯤ ꯃꯇꯦꯛꯇꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯑꯗꯣ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯎꯗ꯭ꯔꯤ ꯊꯣꯛꯇ꯭ꯔꯤ ꯑꯩ ꯃꯤꯠ ꯃꯃꯥꯡꯗꯗꯤ ꯑꯩ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯅ ꯎꯔꯝꯃꯒꯁꯨ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯐꯖꯅ ꯁꯨꯃꯥꯏꯅ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯁꯤꯅꯦꯃꯥꯗꯕꯨꯗꯤ ꯎꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯑꯍꯨꯝ ꯂꯣꯟꯕ ꯈꯣꯠꯄꯗ ꯑꯗꯨꯗ ꯑꯩ ꯀꯩꯝꯇ ꯉꯥꯡꯅꯤꯡꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯕꯠ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯣꯡꯕ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯃ ꯂꯩꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕ ꯄꯨꯟꯅ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯤ ꯇꯥꯔꯦ ꯑꯍꯨꯝ ꯂꯣꯟꯒꯦꯔꯥ ꯃꯔꯤ ꯂꯣꯟꯒꯦꯔꯥ ꯃꯣꯏ ꯋꯥꯔꯤꯅꯤꯀꯣ ꯕꯠ ꯑꯃꯨꯛꯇ ꯍꯣꯏꯕꯁꯦ ꯁꯤ ꯉꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯀꯩꯝꯇ ꯔꯥꯏꯠ ꯂꯩꯇꯦ ꯃꯥ ꯑꯅꯤ ꯂꯣꯟꯒꯦꯔꯥ ꯑꯍꯨꯝ ꯂꯣꯟ ꯑꯩꯈꯣꯏ ꯏꯊꯧ ꯅꯠꯇꯦ ꯕꯠ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯥꯡꯗꯗꯤ ꯁꯤ ꯄꯣꯠꯁꯤ ꯌꯦꯡꯕꯅꯤ ꯁꯤꯅ Maning tu jatuh ni, maning tu jatuh. Maning tu lebih kan? Sunshine đấm xem. Nghe, sudah. Là bóng mà cái. Thật Thật Lại qua vai đó chứ. ai kan lo. Iya nak tanggal lu kok. Nào cô tăng thêm luôn kok. Mình cho làm mẫu là hậu thôi bạn. Sẽ ta biết rồi. Ta biết rồi. Mẹ vô lo. Mẹ tôi chỉ lần đây cái lần lấy mẹ tôi vậy đó. Không lại tao không không. Không ai ta không gì rồi. Không gái chắc là sẽ. Không đâu. Anh phải cái nắp không được đâu. Phải rồi nó. Ngồi mà nào. Không đâu. Nakanda pandi ka na kay Nagi. Nagi. Kaya mo mama wala ka. Hing opas da. Sam na kita xem. Kay na masok man na riyan. Phát dây. Aduh mana orang sama siapa ada sekarang. Ai dùng chung tôi lại thăm cái Yang ke? Sai tu. Nang sai sai yep sai ni ba hai nak kerja. Siap sai tu yep sai tu Asman tu orang betul. tu lam. Tu ko sana sam tu mana lo sing tu. Tu lam phare. Napa ni? Mana ham? Yang ngah. Nang kat sini pada kan ya? Dia mah. Tu. Yang ngah. Masagi wana lengan lagi. Layam yam market fair. Terus. Layam yam. Acha aku nak kecil tinggi. Lana kami mengaluh yang betul nam. Cái nhà đó. Ya ba. Cái nhà slay ra. Mà chăm là kia ba mẹ chăm là kia đôi nhỉ. Cái đầu là cái nhà đó. Em thu là kia ra bạn. Hỏi. Thật ra có tới đẻ. Quỳnh đâu nè. Chăm là kêu hay em ăn. Tao là tao phải tìm tao bị đó. Đi ngõ. Lạc thôn à? Đang lạc thôn.
ได้เนาะฮะไอ้ YouTube เนี่ยให้เราจนทุ่มปีถ้าก็รับตัวเนี่ยเนี่ยโกน่าเคพี่เป็นยังไงอ่ะพี่อ่ะตัวพี่เสียไปกับหมอเสียเลยเบกกับผู้ที่ทำนั่งกินอูเลยตัวก็ต้องพี่เสียอันนู้นก่อนนั่งกินเสียพี่เสียพี่อ่ะเพื่อเสียเนี่ยไอ้เสียดิ้งเงี้ยมาเสียตัวเนี่ยโปเสียเอาว่าภาษาคนนั่นเลยนะกวยเซียนไปยังไงบ้างเอาหุ้มเลยสิกะเอาหุ้มเนี่ยมามีกระเซ็นกระสังงานนี่ได้จุดถูกใจไอ้นี่ภาษายามวิดีโอความเซอร์บอนั่นเรียนตั้งเอาใจเนี่ยจุดเรียนจำความเสียมันจะจำซ้ำเก่งเหรอซุ่มนั่นเลยเซนเครกายาเซบริเชตไปต่อมนั่นเซเล่เอาไปสนากให้สนาร่างบนละแอไอ้ต่อมนั่นเซใส่ว่าเนี่ยโอเคบอลลูนแม่ใครมาใครนาอันดอสินะมันไม่ยอมดูเนี่ยสมรักกันโอ้ยนุกิดไม่ยอมใส่แต่สนบอร์ไม่ยอมเพราะเรื่องจังการอุลักแกวามสิเรวามเซ่ลอยอย่าเล่นตุ๊กมาให้หน้ากันเนาะเต้นสันปีหน้ากันเนาะพัดได้หนักกันได้ปะเนี่ยสาวนะไปให้หนังสันหนักกันเนาะ왕알로 기땅이하면 답이다 아 너야 왕 없었어 아 다시 이거 무슨 나온 거 어떻게 기땅 타잖아 말해 타잔 뒤에 덕돌에 혹시 뭘 덕해 그냥 먹으다리 뭘 덕해 nâng không một 때부터 애랑새 뭘 덕방 그냥 먹으래 부터 시사에 가장 더 비우 그냥 덕돌에
Kaya kaya po ito, no? Wala. Kung yan account na Mami na ka, topi na Lala. Saan ka tang topi yun? Saan ka tang topi yun? Suka, no? Lao, yari, lao. Eh, kayo, no? Tom tayo, may aming tayo da, yaro, eh. May aming tayo da. Naku, saan ito, oh. Guys, may hamster loy kare, may kain na rin. Yung koyama, koyama. Yare. Ingo. Bol cái mày không? Nhớ đó. Nhà này. Lạnh đâu không mà. Lupa gitu,
ꯑꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯨꯟꯗ ꯆꯝꯗ ꯌꯦꯡꯉꯣ ꯅꯃꯤꯠꯇꯣ ꯅꯣꯛꯇꯗꯤ ꯌꯥꯗꯦꯀꯣ ꯌꯦꯡꯇ꯭ꯔꯦ ꯃꯤꯠ ꯉꯥꯎꯔꯦ ꯁꯤꯅ ꯃꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯈ꯭ꯔꯦ ꯁꯤꯁꯇꯔ ꯈꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯟꯈ꯭ꯔꯦ ꯕ꯭ꯔꯗꯔ ꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯂꯩꯕꯤꯈ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯕ ꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯅꯤꯀꯣ ꯕꯠ ꯁꯤ ꯃꯇꯥꯡꯁꯦ ꯅꯨꯄꯤꯅ ꯇꯧꯔꯝꯃꯒꯗꯤ ꯌꯥꯝ ꯊꯤꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯅꯨꯄꯥꯒ ꯅꯨꯄꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯅ wa ngangnadabani nupina dum nupigi wa ngangnabani si potse accept tawbiu maramdi nupi obe punsi matangda empathy now se kanabai makwani kanabai ni mabung oidoni kanabai masani kanabai manawni pani kanabai mayamani kanabai mabungni ko loina maksiki khallaga aigi wakhallonda thamningba khara nupi obe punsi mathakta aina adum chalakpa thengnarakpa awaba manipur chalubu khangde atopam chalubu khangde mayang khangde maitei khangde aina adum aigi ju ngai tabana thanne ro punchi ni ko ai ngai tabana thanne ro punchi duga adada mayam sigi mangla namadena changuroga luppura kanda nupi be punchi matang dai kari ko khara tang thamning hai tare adana mathangi content da ai mathangi video da taseng nei nupi be punchi matang da wahai ga tang thamchake aduga mayam su yaningi yaningde aduga khoigi sama saibse kam lui haibse ko aduga nupi be punchi su kam lui haibya masi matang dai hajarakani aduga ai hujik su sengdok jare ko sigi video se nei luhongba phadana oi khare aduga luhongba video su ule hai nai ka प्रचार तौरगा मसी थागली सपोर्ट तवे अपति नाउने यानिंगे न पाथोई हाइबा नतेको आइना हाइनिंग मदे हाइनोदा लाना खन खोटपा लेरेगा जो सोशल इन्फ्लुएंसर से याम लुइबो को होने सी तो प्रमोट तवरि माले गायना खनगनि बस आइना सी प्रमोट तवरि माले नंगजु यानिंगिने सी दाखोदे यानिंग गोनिबो काइमदा नते भाइरल ओइबे दंतना आइजु अंग पखरा आइजु फोंदोक पम थोको फोंदोक पने आई इसे इचन कनामदा द समायना अनि समायना नुपा हुम नुपे याना अदुमा लोलो खोलो हाना हाइबा नते को काइमदा मेसेज पिबा नते आइ सपोर्ट तबो नते आइ सपोर्ट तवि हाइबा यावम गिरो अदुदना ने वा खंगदना हे खरा मना लाना खनबि कनो आइदि चम चम बस सेंगमदो करिनो सोशल मीडिया दा करि पोट भाइरल ओइरे कनागिनो मैतै जाते किनि अदुइ मथाक तुइ टॉपिक दो आइजु दुम गांगा कने सेने मैम दामनु से मैम ना यावबि गनो अदुगा सुम समायना सुम मतम चुपदे सपोर्ट तबनु अदुगा अफबा नुंगाइबा मंगलाना मंगाइ याम थुना फरक पाइना को अदुगा हानि तम शांति दम याम जलै बि बायना मरमदि आइदि कैथेलगी अखोगी इमा सिंगा दुम वीडियो दे के दे वारी सनरगा यामना नुसिना पाउखौने हाबि तारे अदुना नोइ म्यामना सुमाइना नुंगाइरगा हराउरगदि आइयोंदि याम नुसिबनिना आइजु नुसि हराउना लेहनिंगि फरा लेहनिंगि हाबि तारे इरा याम थुना फबा मसि गतने ने मथम सांजिन जिन गुदिनि हाइदोजे अदुगा म्याम टिकटक गाइद लेबिरो मथांगि वीडियो दम आइगा उनारसि अदुगि ngasiगidi बाय बाय मुंग लौजरगे पति नाउगे चैनल को सपोर्ट तौबे दंतने थैंक यू सो मच मैम मैतै ने आइ फरे